짜ꯗꯕ kuire Chigonglei singju yam 짜daba yang kuire ba da in chaning na Jingjin naubi nawe ngarang ingai na Tripura dai leire e na birambane ba ado si thakchange manam nuksina ba ado tilong ne phadigom ne to ningkhong ne si main thakchan ai to san mana hawe mathakta thamado hawte main to san na bana hawe ba mayang ngasi ge gi injang ma them di main tau jarage maroi je ma thong jarage maroi je jong chak maroi ji khara ma tha ani morotek tha ani uyen tha ani alu tha ani adai si gi ai pan je manam nuksina ba mani dang tha ken taw ba how bane dum aduga sigi leba hawaje si khara mangawra thani suman taraga ai maroi naku piji ma thongjarage aduga karola khabi se sida bori le ko maroi thongbugi karola khabi ma masung tawraga tawlakke aduna hawe adusu ama tawrage aduga se akoi dei he uri ni akoi degi tu asam phajana pa leba masa adu si singju dorka doine singju ji sai mangan je lauraga sida toning khok leire phadigom leire tawraga singju ma sujarage ado mayam ai thongba hongnaba tawjarage yengminarase maya maroi ji han soijalage untuk pai saja maroi thongba hongnaba ai di maroi ye photoi ne dana sim thangkat le yan je ado mahi khara hijala ade alu je khara mo hapcha lage alu ji loi ha puro ye yamale si kitang ha pak hapcha lage yam lấp tồi nha xin rồi thùng yam xong phần gì cái mình sẽ đi hấp tồi nè đó na cao tắt lagi mana mungkin apa yang nongda idea kan je hini uyen ge ai pan ga ji thakjang rage hana nganna karon cha na tau tho ge maroi phut yin ai sida maru yo yam li ba bu di na ta ban maru je main tàu de o ka ro maru yam haw de ma pum nyo wa di ko khai ka ning ki je si di ki tang chang ne de ka thot la ke thau hay ge pien ji cha le cái nó em tạo thau em hay rồi cái ốp mình đang hay rồi sau đấy mà khăn làm nó không thôi cái gì mà khai thành thấy chứ là body tàu thổ rồi kìa cùng cháo với nhau cân
ꯊꯥꯎ ꯃꯨꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯀꯥꯔꯣꯟꯁꯦ ꯍꯥꯞꯄ ꯍꯧꯔꯒꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯦ ꯑꯩꯅ ꯌꯥꯒꯗ꯭ꯔꯥ ꯇꯧꯕ ꯈꯤꯇꯪ ꯁꯥꯡꯃꯟꯕ ꯃꯥꯜꯂꯦ ꯀꯛꯊꯠꯂꯒꯦ ꯁꯤꯁꯦ ꯀꯛꯊꯠꯂꯒ ꯇꯥꯎꯔꯦ ꯃꯥ ꯌꯥꯗꯦ ꯃꯥ ꯀꯥꯔꯣꯠꯁꯦ ꯌꯥꯔꯅꯤ ꯃꯆꯨ ꯂꯩꯁꯜꯂꯛꯑꯦ ꯊꯥꯡꯊꯔꯒꯦ ꯌꯥꯝ ꯃꯌꯧ ꯍꯦꯟꯖꯜꯂꯁꯨ ꯃꯍꯥꯎ ꯋꯥꯠꯂꯦ ꯑꯩ ꯑꯂꯨ ꯃꯨꯜꯂꯝꯃꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯤ ꯊꯥꯡꯊꯔꯅꯤ ꯃꯨꯜꯂꯦ ꯑꯁ ꯌꯥꯝ ꯃꯨꯜꯂꯦ ꯃꯨꯊꯠꯂꯒꯦ ꯃꯩ ꯍꯩꯗꯣꯛꯑꯒꯦ ꯁꯤꯗ ꯀꯣꯝꯄꯥꯛꯁꯤꯗ ꯑꯗꯨꯒ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯑꯩꯅ ꯃꯈꯣꯛꯀꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯧꯊꯣꯛꯑꯦ ꯆꯤꯒꯣꯡꯂꯩꯁꯦ ꯁꯤꯅ ꯑꯃꯨꯛ ꯗꯦꯁꯀꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯨꯅ ꯄꯤꯛꯑꯦꯕꯀꯣ ꯃꯩꯇꯩꯒꯤꯗꯣ ꯊꯥꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯐꯣꯏꯗꯠꯈ꯭ꯔꯦ ꯌꯥꯗꯗꯅ ꯃꯐꯝꯗꯣ ꯀꯥꯔꯣꯟ ꯇꯥꯎꯕꯁꯦ ꯂꯣꯏꯔꯦ ꯁꯤꯅ ꯄꯨꯛꯂꯣꯏ ꯂꯣꯏꯁꯜꯂꯒꯦ ꯀꯣꯛꯈꯠꯂꯒꯦ ꯊꯥꯒꯠꯂꯦ ꯑꯗꯣ ꯎꯌꯥꯟꯁꯦ ꯊꯥꯡꯒꯠꯂꯒꯦ ꯍꯧꯖꯤꯛ ꯃꯔꯣꯏ ꯊꯣꯡꯕ ꯍꯧꯗꯣꯔꯦ ꯁꯣꯛ ꯇꯧꯕ ꯎꯌꯥꯟꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯃꯔꯣꯏ ꯊꯣꯡꯕꯗꯤ ꯊꯥꯎ ꯈꯔ ꯅꯝꯗꯗꯤ ꯍꯥꯎꯇꯦ ꯁꯤꯡꯖꯨꯒꯤ ꯃꯪꯒꯟꯁꯦ ꯉꯧꯊꯣꯛꯑꯒꯦ ꯃꯨꯜꯂꯦ ꯇꯦꯖꯄꯥꯠ ꯊꯥꯗꯔꯒꯦ ꯑꯗꯨꯒ ꯃꯤꯊꯤ ꯈꯤꯇꯪ ꯊꯥꯗꯔꯒꯦ ꯃꯤꯊꯤ ꯈꯔ ꯊꯥꯗꯔꯦ ꯖꯤꯔꯥ ꯃꯄꯨꯡ ꯈꯔ ꯊꯥꯗꯔꯦ ꯑꯗꯨꯒ ꯃꯔꯣꯏꯁꯦ ꯐꯗꯤꯒꯣꯝ ꯃꯈꯣꯛ ꯈꯔꯒ ꯅꯥꯀꯨꯞꯄꯤ ꯈꯔꯒ ꯆꯤꯡꯉꯧꯔꯅꯤ ꯁꯤ ꯍꯥꯞꯄꯒ ꯁꯤꯒꯤ ꯍꯩꯔꯤꯕꯣꯞꯁꯤ ꯊꯥꯗꯔꯒꯦ ꯑꯗꯒꯤ ꯁꯤꯡ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯜꯂꯒꯦ ꯁꯤꯡ ꯑꯁꯨꯕ ꯑꯗꯩ ꯃꯔꯨ ꯃꯔꯥꯡꯁꯨ ꯍꯥꯞꯆꯜꯂꯅꯤ ꯑꯗꯩ ꯃꯣꯔꯣꯛ ꯃꯀꯨꯞꯁꯦ ꯑꯇꯦꯛꯄꯕꯨꯗꯤ ꯊꯥꯛꯀꯅꯤ ꯃꯀꯨꯞ ꯈꯔ ꯑꯃ ꯊꯥꯛꯀꯦ ꯃꯆꯨꯁꯨ ꯊꯥꯛꯆꯜꯂꯅꯤ ꯄꯨꯂꯞ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯊꯥꯛꯄꯁꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯈꯤꯇꯪ ꯑꯃ ꯁꯨꯝ ꯊꯥꯛꯆꯟꯈ꯭ꯔꯒꯦ ꯇꯪꯈꯥꯏ ꯊꯥꯛꯆꯜꯂꯒꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯈꯌꯥꯝ ꯊꯥꯛꯀꯅꯤ ꯃꯔꯣꯏ ꯊꯣꯡꯕꯅꯤꯅ ꯁꯨꯃꯥꯏꯅ ꯉꯧꯕꯗ ꯍꯥꯞꯍꯧꯕꯁꯤꯅ ꯈꯤꯇꯪ ꯃꯇꯨ ꯂꯥꯡꯁꯤꯜꯍꯟꯕꯁꯤꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯍꯤꯡ ꯊꯥꯛꯄ ꯃꯔꯣꯏꯁꯦ ꯃꯣꯟꯅꯅꯕꯅꯦ ꯕꯦꯁꯣꯟ ꯈꯤꯇꯪ ꯊꯥꯛꯑꯦ ꯑꯩꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯉꯧꯍꯧꯔꯒꯦ ꯉꯧꯕꯗꯤ ꯍꯥꯞꯆꯜꯂꯒꯦ ꯍꯩꯖꯤꯜꯂꯒꯦ ꯉꯁꯤ ꯃꯔꯣꯏ ꯊꯣꯡꯕꯁꯤ ꯌꯣꯡꯆꯥꯛꯁꯦ ꯈꯥꯏꯗꯣꯛꯇ꯭ꯔꯦ ꯄꯥꯝꯃꯨꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯈꯔ ꯑꯃ ꯈꯣꯛꯇꯣꯛꯑꯦ ꯈꯔ ꯑꯃ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯀꯛꯑꯒ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯍꯥꯞꯄꯅꯤ ꯌꯣꯡꯆꯥꯛꯁꯦ ꯂꯣꯟꯗꯣꯏꯅꯤꯅ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯥꯞꯇꯗꯤ ꯍꯣꯔꯦꯟ ꯃꯍꯤ ꯑꯝꯇ ꯌꯥꯎꯔꯔꯣꯏ ꯑꯗꯨꯅ ꯁꯤ ꯅꯧꯗꯤ ꯅꯧꯋꯦ ꯉꯔꯥꯡ ꯏꯉꯥꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗꯩ ꯂꯩꯔꯛꯑꯦꯅ ꯄꯤꯔꯝꯕꯅꯦꯕ ꯑꯗꯣ ꯁꯤ ꯊꯥꯛꯆꯟꯒꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯣ ꯃꯈꯥꯗ ꯑꯃꯨꯛꯇꯪ ꯑꯣꯟꯒꯦ ꯌꯣꯡꯆꯥꯛꯑꯣ ꯀꯩꯒ ꯊꯥꯛꯆꯟꯈꯤꯕꯩꯗꯣ
ꯂꯧꯊꯣꯛꯑ ꯊꯝꯃꯒꯦ ꯑꯗꯨꯒ ꯕꯣꯔꯤꯁꯨ ꯊꯥꯛꯆꯜꯍꯧꯔꯒꯦ ꯕꯣꯔꯤꯁꯦ ꯍꯩꯖꯤꯜꯂꯗꯝꯅꯤ ꯐꯅꯤꯒꯦ ꯏꯟꯖꯥꯡꯁꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯌꯥꯝꯕꯅꯤꯅ ꯊꯨꯝ ꯈꯔ ꯌꯥꯝ ꯊꯥꯛ ꯇꯥꯔꯦ ꯍꯥꯞꯀꯦ ꯑꯁ ꯑꯩꯅ ꯆꯤꯡꯁꯤꯟꯕꯗ ꯈꯨꯠꯁꯦ ꯇꯤꯛ ꯍꯥꯏꯅ ꯇꯧꯔꯦ ꯃꯍꯤ ꯑꯃꯗꯤ ꯌꯥꯎꯗꯦ ꯍꯪꯒꯗꯣꯔꯦ ꯑꯗꯨꯅ ꯁꯤ ꯂꯩꯕꯥꯛ ꯍꯋꯥꯏꯁꯦ ꯈꯔ ꯉꯧꯔꯒ ꯁꯨꯃꯥꯏꯅ ꯁꯨꯗꯣꯛꯑꯦꯕꯀꯣ ꯀꯥꯕꯛ ꯀꯥꯕꯛ ꯃꯄꯨꯝ ꯄꯨꯝ ꯌꯥꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯣ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯂꯣꯏꯁꯜꯂꯗꯝꯅꯤ ꯑꯁ ꯌꯣꯡꯆꯥꯛ ꯃꯔꯨ ꯗꯝꯃ ꯑꯃ ꯊꯥꯛꯆꯜꯂꯕꯅꯤꯅ ꯑꯣꯠꯂꯤ ꯈꯨꯗꯤꯡꯒꯤ ꯎꯔꯦꯍꯦ ꯍꯥꯎꯗꯧ ꯃꯥꯟꯗꯕ꯭ꯔꯥꯅꯦ ꯁꯤꯕꯣ ꯍꯥꯎꯗꯧ ꯃꯥꯜꯂꯤꯗ ꯌꯦꯜꯂꯣ ꯀꯔꯤꯌꯣ ꯃꯍꯤ ꯌꯥꯎꯗꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯛꯑꯒꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯏꯟꯖꯥꯡꯁꯦ ꯂꯣꯏꯁꯜꯂꯦ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯁꯨꯃꯥꯏꯅ ꯃꯦꯠꯊꯣꯛꯑꯦ ꯑꯩꯅ ꯑꯗꯣ ꯁꯤꯗ ꯃꯪꯒꯟꯒꯤ ꯈꯤꯇꯪ ꯈꯥꯛꯑꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯇꯣꯠꯂꯒꯦ ꯃꯪꯒꯟꯒꯤ ꯑꯃꯨꯛ ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯑꯃꯨꯛ ꯇꯣꯠꯂꯒꯦ ꯁꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯎꯁꯨ ꯍꯥꯎꯅꯤ ꯇꯤꯜꯍꯧꯅꯦ ꯐꯗꯤꯒꯣꯝꯅꯦ ꯇꯣꯅꯤꯡꯈꯣꯛꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯊꯥꯛꯆꯜꯂꯦ ꯑꯩ ꯇꯣꯠꯁꯟꯕꯅ ꯍꯥꯎꯋꯦ ꯃꯊꯛꯇ ꯊꯝꯕꯗꯣ ꯍꯥꯎꯇꯦ ꯁꯨꯃꯥꯏꯅ ꯇꯣꯠꯁꯟꯅꯕꯅ ꯍꯥꯎꯋꯦꯕ ꯍꯥꯏꯅ ꯁꯤꯡꯖꯨ ꯍꯥꯞꯄꯒꯦ ꯑꯗꯨꯝ ꯍꯥꯞꯍꯧꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯗ ꯁꯤꯡꯖꯨ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯥꯞꯄꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒꯦ ꯑꯗꯨꯒ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯏꯟꯁꯥꯡ ꯍꯥꯞꯄ ꯍꯧꯔꯒꯦ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯃꯔꯣꯏ ꯊꯣꯡꯕꯗ ꯎꯌꯦꯟ ꯍꯥꯞꯄꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯑꯗꯨꯅ ꯎꯌꯦꯟ ꯊꯥꯛꯏꯅꯦ ꯌꯥꯔꯦ ꯑꯂꯨ ꯑꯃꯁꯨ ꯊꯥꯛꯀꯦ ꯊꯨꯝꯒꯤ ꯈꯔ ꯆꯥꯏꯁꯜꯂꯒ ꯇꯣꯠꯁꯜꯂꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯍꯥꯞꯄꯛꯑꯅꯤ ꯌꯥꯔꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯑꯩ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯇꯪꯈꯥꯏꯕꯨ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯝꯇ ꯍꯥꯞꯀꯦ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔꯤꯌꯦ ꯕꯣꯔꯤ ꯑꯃꯅꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃꯅꯦ ꯌꯥꯏꯄꯜ ꯑꯃꯅꯦ ꯍꯥꯞꯆꯤꯜꯂꯦ ꯕꯣꯔꯤ ꯆꯣꯡꯊꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃꯨꯛ ꯆꯤꯊꯍꯧꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯁꯤꯡꯖꯨꯁꯤ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯆꯥꯗꯕ ꯀꯨꯏꯔꯦ ꯆꯤꯒꯣꯡꯂꯩ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦꯕ ꯑꯗ ꯑꯩ ꯆꯥꯅꯤꯡꯗꯅ ꯌꯥꯝ ꯍꯥꯎꯋꯦ ꯑꯁ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯦ ꯈꯨꯍꯥꯎ ꯑꯃꯅꯦ ꯃꯌꯥꯝ ꯆꯥꯔ ꯌꯦꯡꯕꯤꯌꯨꯅꯦ ꯆꯥꯗꯗꯤ ꯁꯤꯗꯤ ꯑꯗꯨꯝ ꯍꯩꯅꯩ yam hả lắm
ꯃꯌꯥꯝ ꯏꯟꯖꯥꯡꯁꯤꯡꯁꯦ ꯑꯁꯣꯏꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯃꯔꯣꯏ ꯊꯣꯡꯕꯁꯨ ꯍꯥꯎꯔꯦ ꯑꯗꯒꯤ ꯁꯤꯡꯖꯨ ꯍꯥꯎꯔꯦ ꯑꯗꯨ ꯈꯥꯃꯦꯟ ꯈꯥꯕꯤ ꯇꯥꯎꯕꯁꯤꯕꯨꯗꯤ ꯃꯁꯥꯒꯤ ꯃꯍꯥꯎ ꯑꯗꯨꯝ ꯂꯩꯖꯔꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯑꯝꯇ ꯁꯣꯏꯗꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ